mayam masida ayu wafam katang hamjage wafam tangi thamjage ko madudi kaino haita de akhoi Manipurse da leiriba akhoi Christianity isin housing haitare makhoi sing da wafam kra thamjage madudi ngasi khabar amda su ure ada khabar da su ure adagi amu video da viral satpa ama su akhoi cookie singa tawba thawong khara su ure aina uba phangjai ado uba phangbadagi ai video da samjarakpane aina hankatsaning ba wafam ase karino haita de akhoi Christianity akhoi gi chatliba dharma sibu chatliba isnaw sing da akhoi gi wafam ase hankatsage cookie singa akhoi gi amna kai haini Christian da di am meaningful oira ba haitare amna artha leiba am meaningful oiba akhoi gi Christianity cross mark se ko masi se akhoi cookie gi sinaw singjina akhoi ngamkhai area singsida kai haini pura aga haitare lam singje pura aga akhoi ngamkhai sibong ne haina cross mark se ta yungsinba ada side chatlasu akhoi ngamkhai sibong ne akhoi gi lamsi ne haina ta pura cross mark se ta yungsinba masida moina phongdo ise karino cross mark se yam meaning leiba yamna artha leiba ne haina khuna logje aduga makhoi cookie singa puraga samban gi type ta ko samban khaba gi type ta sizinaba kaisu meaning leita badawna samban khaba gi type ta puraga yungsinba masidai sida loina urongani dikhangi khalli akhoi Christianity oiriba akhoi gi sinaw mayamse ko ipai pan de imai ben am urongani khalli masi video sinje uromoin khande adu tuminna una usina da khangna khangsina da tuminna leiri singse cross mark se meaning leitana samban khaba gi oina ukak wakak oina urabra sini masi moina ukak wakak oina sizina base Christianity mayamsu wahayam ta haidana tuminna leise moina tawbuda dum yarabra sini aduna yamna kai haini adoi bata da ila hanka saning ba question amadi Jisu Kristana sigi basa ngam khai gi damak lam khopchan bagi damakta samban gi damakta nata samban amagi cross mark samban kha bagi type tas ma sizinnarak panina mana sigri base ngam khai khopchan bada sigri bra maduda ta doine boko pose mana sigri je ngam khai khopchan bagi lam khopchan bagi damakta sigi bata doine ba moina tawthorai ba posina taije adudi adumaina la aduna yari makhai de akhoi Christianity ori bisinaw sunjuna jo wahayam ta haite na khoi adu mana di sizina gano yamna maru oiba yamna meaningful oiba cross mark sibuno ina samban ge type te ukak wakak tongna amadong jung taw base phajade taw gano haiba Christianity sinaw comment amta su hapakte comment amta su pirakte wahayam ta ju phongdokte aduna ise cookie sinaw singa tawri bo ukak wakak tongna amadong jung taw sana base dum yarabra adu di Jesu Kristana sibase lam khopchan bada ngamkhai gi damak lam gi damakta siba tare yam phajade ba ko masi yam phajade akhoi gi mitadi phajade haina lawe maram di kaino akhoi di yam thak wang na khanjai haiba tare ko Christianity dharma amagi oina akhoi na khangjaba je cross mark je Christianity me am le akhoi ka am khangde adu akhoi cross mark je ka am yam value le ya je khangjai khangjabagi maru oina akhoi de haibani aduna cookie mathong morong khangdaba asigumba masagi cross mark se masagi shor sina makhoi gi damakda thawai kat khiba balidan tawgiba cross mark asibu makhoi na kaisu leitana mathong sadaba meaning bo khangdaba makhoi meaning bo khangdaba haiba tare meaning bo khangjadraba asigumjina koi thang koi puraga akhoi lam sibong ne na surrounding ji da mani yung da na khotana tawrise mathong huk to mayana tawrise masi Christianity sinaw sungayam su yaning labra kaimta haidari da tuminna leiba isu sum yeng bane bako moi video sing yenge de Facebook ta kai myam thagale ya du jungjan ba khochan ba myam se question yeng ne ba ando
khangde mayam akhoi Christianity sinau sindadi makoina tawise kaino no aga leirabra na ta thamoi du pienjarabra di khangje ko aduna mayam tumin leire aduna nei se ka meaning leita ba hai tare ai wakhanda di ka meaning leitre na khalle nei cross mark se ka meaning leitre masi atham ta chen de na khalle ado akhoi gi wakhanda di masi ngam khai gi damak ta lam khopchan na bagi damak ta sigrabra si boy ri bra na khanjare e ko last di ko adamai khanjare akhoi jisu christian si gi base akhoi lam khopchan na bangam khai gi damak ta si gi bani adugi khalle ba aduna cross mark se samai season bi base mayam akhoi christian gi sinau sing dagi su kai gumba wai kharadang hai han janinge mase haraga ai mata asi da loisin